Kurumzari, being Tabiribis Mutara Mochari, Nasimaru Bapauda. Communal Oiva Thongna at Rombomdagi Hanasati, Nungsi Janana, Leminabana, Quidagi Fai Hana, Chief Minister Oibubina Pondokre. Oza Hasmat Ali Misi Matang, the same Kiba JC na Sarkari Thong, Yaninda Pondotuna Pungni Funipan, Manipur Ban Kokre. Amadi, Tonga Tonga Belupsina Sinduna peaceful coexistence among the ethnic communities of Manipur Habisida Mapam Kaya, the Leptanami Pangtori. Mapuheba Pau Pizadi. Communal Oiva Thawangasi at Rombomdagi Hana Sati, Nungsi Janana Leminabana Quidigi Afabani Hana, Chief Minister O Ibubina Fondokre, Ngasi MBC Church in Falgi, Chahi Humfu Suropagi, Diamond Jubilee Tharamda, Hanawafamasi, Fondokibani. Narandagi Hona Chatarapataramanda, Deputy Chief Minister Gakhangam, Hana Chief Minister Oiramba Risankai Singh, MLA Victor Kaising, MLA Yamthong Haukib Amadi, Atemaru Bamu Kasu Saryaki. Taronga Mari Lenana, Chief Minister O Ibubina Makata, Fondokibada, Mue Amana Chatting with Dharma Chatpa Haibasi, Kana Amatana Timba Pibangamloy, Masi Bharat Sangvidhangi, Hogni, Chatting with Dharma Chapa Mu Amana, Atopa Dharmasu, Ikai Kumnabo, Ulaba Matamda, Secularism Gi One Talk Legani, Dharma Puno Kipang Tubam de Amakaltani, Amana Amabu, Ikai Kumnarabadi, Santi, Amadi Chokapa Purakani, Magi Kaluki Wakalonda, Tabak Toba, Amadi, Communal Obagi Tawanga, Atom Bomb Dagi Hana Sati Haibasi, Equi Puna Ningshin Minaba Matautai, Haiki. India, Manipur, India, India, when a citizen and when a possible target, Manipuri, Mani, Deputy Chief Minister Gakhangam na Fondokibada, Amana Amabu, Ngapi Bahibagi Pukchel, Chienba, Jesus Christ, Ke Wakalon Adu, Ngasigi Mirolda, Chelabadi, Chokotpa, Santi Lebelamdam, Sweden Oigani, Esorna de Equemasel, Kano, Amadi Hatno, Kaidong the Highway, Christian Dharma Chaliba, Chil Inausina, Jesus Christ, Ke Wakalon, Ngakna Chalabra Hibasi, Hangai Oi, Maramaduna, Amana Amabu, Ngapi Hibagi Pukchel, Chienduna, Spiritual Value, Kangna, Huminasi, Haiki. Tungda Children Church, MBC Center Church Infal, MBC Girls Boarding, Church Youth MBCCCI Amadi, Harvest Team na Chungbagi Isay Amadi, Choreography na Chungbasu Tarunga Madi Lena Pangtoke. Headmaster Oiba Oza MD Hasmat Ali Misi Matanga Langlala Zimputopangam Daba, Chief Minister, Deputy Chief Minister na Daita Yaw Daba Tawong Chatarapagi Mayota, Misi Asiga Marilena na Same Kiba JSC na Pungni Funipangi Manipur Ban Kaukre, JSC na Sinduna Kairaw da Pangto Kiba Mipam Amada, Mioy Kaya na Fungtong na Kibada, Oza Hasmat Ali na Leki Daba Numit, Taramangani Suraba Fawda, Sarkar Amadi Police Department na Mihat Pasing Putopada Tabak Oina Utpangamdre, Mihat Asi Mioy Karaga Lotuna Raba Matungda Hatpani Haba Kangnabasu, Jenabasing Fadaba Asi Labak Tibani, Masigi Ona Tainabada, Hasmat Alibu, Hurabagi Maral Siba Asi Labak Tibani, Sargagi Tawong Asi Minority Singbu Hantana Ying Bani Haina Lawi, Fungdona K. MI Kana Fungdokibada, Sarkar Amadi Police na Ulibetawong Asi Yaning Day, Maramaduna Civil Society Organization Singa Kusam Naduna, Kongjang Changsilagani, Luinana, Lalibatang Tarataruki Ayupung Tarutagi Hauduna, Pungni Funipangi, Manipur Pumba Ban Kobaga Luinana, Hena Kanba Kongjang Changsinanaba, JC na Fidep Laure Fungdoki. Sanuran Banate Hina Sindoki Baba, Amadi, Ibo Viamason, Kaikana, Panan Yemele Angai. Amaromda Chathagadariba Pungni Funipangi General Strike Asi Tonga Tongamba Muslim Organization Taru Amso Anjuman Amkok MCM MMW Ona Sagwakani Hari. Tonga Tonga Lupsing na Sinduna peaceful coexistence among the ethnic community of Manipur Habisida Mapum Kaya the Leptana Mipam Pangtoli.
ngasisu nongchup Imphal Meira Paibi Apunbalop Leisangkhong Women Association amadi Nipko na sinduna Leisangkhong Kabui Community Hall da mifam pangthokre mifam asida Leisangkhong Kabui Khulgi Khulakpa and Gai Khulun Kabui MKL gi President PS Saki Nimpal gi President Gyanesori Nupi Samas ki General Secretary TS Ramanina athoba mithungnen sing oina saruk yakhe tharamadada wangangloi oina lecturer TS Rajana lamdamasida leriba ching tamda khunda minariba jati kanglu khudimangda ima amatagi machani ekoi masel pukchel khoijan manana amata oina punsinaba ngamlabadi hiram khudimakta chakhotpa ngamgani phungdokhi ekoi se developmental process ka khaidu bahai ko se leikana punsin integrating for wilamni da salapasna ekoi mang ko chakpai ko gedoni chakhotpai ko gedoni pithri ki lewa myam se sina sokot dum da lamkan ru ta sai da ekoi masin bakta nang ka buini nang metini nang kuki ni nang tamu ni hanya khaidu kuki adu wada ka ko ye adu ko me am singa do ke lai ni mo ke ekoi ni uzani ba chakot ba masigi sokot 21st century ki yamna chekal da lamje da jida to koi mani la chin no lamje ba masa ko ngarur Amaromda Wangoi Makhalekai Kabui Khul Community Hall da su Nimpal amadi Wangoi Kabui Youth Development Asinduna Peaceful Coexistence among the ethnic community of Manipur habisida miyam gi aba mifam amasu pangthoke Nifamasi Mantak Village Community Hall da su pangthoke Upako Nipko Thobal Ima amasung Mantak Village Authority na sinduna pangthoke ba mifam asida Mantak Khulge Chief K Chauthoi Kom Thobal Ima gi President Sapam Ongbi Bimola Susaruya ke Change and Peace Building Action Gi Director RK Bobichan amasung JCILP gi Convener in Charge Khomdram Ratana Resource Person OK Amarom the People's Movement for the Common Future of Manipur gi matang da khanane naba mifam ama ngasi Palace Compound da pangthokre UCM Amuko OBS Club Konung Lekai Youth Development Club Committee of Civil Society Kanglei Park Sana Konung Meira Paibi amadi Palace Compound Youth Welfare Club na punna sindana pangthokba khanane naba mifam aduda haribo organization sing asigi luchungbi kaya nasruya ke UCM gi Secretary General YK Dhiren na haikibada Anderson IM na Manipur bu mache tahananaba kanglup amaga nushina handanaba leptana chathariba thabak asina lamdamasida khundaminariba kanglup maselgi marakta vap tanahandre asiguma kaya asi amato oina thengnaminasi haike UCM gi President Elangbam Johnson na masagi khanba lebak asibu mache tahanana bohonaba miyambu lana lamjingna bohonariba sing asi miyam punna thengnaminasi phungdokhi within the jurisdiction of state government haidi Manipur sarkar bypass to yaro haiba condition ani se akoi ani criteria se fulfill to orgadi empowerment to biro aduga any panaga body cultural body awang puki nagalenga thanaba lamsing se masi sopa du body in the same agadi madusu yaro haiba wafam ani si thame ani sigi wamata bar sarkar na kai action se kai mumai khongthang se law targadi imaivel sing ahlam sing lengsen biriba madudi nonga laga aikoi gi oiba miyang ge ba khongjang siba na ba khangdana ipai kusina thambiramba aikoi gi lamse chahi lisang sina chahi lising ani gi matakta kalama ba lamse khabai khara saba bharat sarkar gi khusem nangi mokoi gi khutuna thuga hen ba yade haiba wafam se thamjaraga aikoi adugi da makta badugi lanthing amagi da makta sem samne Amuko gi advisor Dhanabir Laisram na Fizang Marumda Kari Leiribagi habasi khangnanaba honaminaba changi Anderson IM na makoigi gather lising marirom lauriba asigi pandam karino chingtam anigi marakta amana amada hunaduna lebagi mahuta Manipurgi tungi yaifanaba khanaminaba tangai fadre haike si maitei kaktagi movement ate ekoi people's movement habasida maitei kakta min tawde khoina si singtam anigi miyamgi movement changi masigi movement se masi tahudragadi ekoi iramna Manipur gi future leite habase kana gumana khanme ai tambaki future khakta leite brai Manipur gi future leite habase da sing gi yaw Lengang Tabi Youth Welfare Club Bisnupur na sinduna Lengang Tabi gi akoibada khundariba Jingburoi Tamburoi singi ningol sumbu puna chakobogi tharamama pangthokre Manipur da khundaminariba furup sing nungsi janana leminabana amadi amatta oibagi wakhalonda chakhotpa puraktuna santi oina hingminana bagi pandamda ningol chakobogi tharam pangthokpani hari Pawu Marathon atema break amata break matungda taram nauchari
November Kumathoi Pangtokotaba Baraki Mikal Asida Tamaban Kendra BJP Gimirep Wadiba Kumukcham Joy Kisan Bu Sagotuna Chatkiba Kongchat Amagamari Lena Kumukcham Joy Kisan Fondo Kibada Mahaponu Shiba Madi Tazabasina Honaruba Taudara campaign Chatara Pasina Maonda Miamna Tamliba Tazaba Hengale Masina Mikal da Mai Papagi Tazabale Haike Congress ki mani amadi muscle power ado handaki mikal asida chanaba yaroi dauri miyam nasu matik chaba mihut khanbi duna kendra asida chakorpa purakpada thaudang lawyu haike BJP Karmi Singh koigi mandal ge wakra miyam si thonga lingen china aina chena thajai madidi koigi Congress ki muscle power money power miyam se handak BJP na yam chauna mai thiba biduna yam rabadeli singani degi aina mangjin thagane na sa chauna BJP Manipur Pradesh ki Secretary Ashwani Kumar na Mikhal asida Congress maithibagi akiba leibana Chief Minister Deputy Chief Minister amadi Minister singna booth level da fawba vote khomle Congress chahi tara humdo hena sarkar pairapa asida tawkriba thabak singi white paper miyam da khangalu haike Corruption se asukmatik yamna wang na tokre corruption se institutionalized tore corruption se deeply rooted ore Manipur da aduna corruption haraba Congress party se Manipur dagi masi shasan se lokto hodragadi Manipur ki tungi mirol la yamna sathiba yengna bam orakana akoi mirol se tumna mangmu yabe akibele Congress Sarkar na BJP buki duna chengadaba leite darkar leba fund mari lenaba ministry singdagi lawgani haina social welfare minister AK Mirabai na ngasi thangal kaithal da leba dharmasala da pangthopa Congress ki election campaign da phongdokre Thangmaban Kendra ki by election ga mari lena na pangthopa election campaign aduda MLA Olandhoni INC ki candidate oidiba Jordan Wycombe JDU Manipur unit ki president and Tombina chingba sarukya ke wanga khibasingna BJP di wa khaktamak ngangba thabak tawdaba party ni haike Minister Mirabai na makhata na haikibada BJP na Manipur da awonba amadi afaba sasan leba sarkar ama purapangamloi phongdoki Department by any ministry by the home affairs adegi language women and the child social justice and empowerment tongan ba laiba mayam singchina aikoi Manipur da lakpa matamda development haibu wafam simadi loina mangraga Manipur bu hanjala chairamba ka sakiba che makoi habit oina lairabani MLA disqualified Tokibadu Sarkar Gamari Lena de Hana Chief Minister Okram Ibo Binangasi Basikongi Mela Ground da Pangthopa Thongju Kendragi Maraki Mikhal Gamari Lena na Pangthopa Political Conference da Phongdokre Makoina Aramba Tawbadagi disqualified Tawzukibani Thongju Kendra da Matik Chaba Miyoi Thagatuna Congress Sarkar ge Mihut Ohenbiu Haike Development da PWD Minister da IFCD Minister da tongan ba Minister sing lairiba mayam pura maksusu Majdi sahi mari se sotha dra le horabani aduna maunda attention akoi na hojik tawgaduri base mathangi 2017 da akoi amohanna vote khomna dana ba thongju gi praja singna sahi ama se da ma singai di hona jaidana haibido madu thonna ba akoi na angam ba thakta akoi hona jagadori bani Imphal District Congress Committee na sinduna pangthopa thoramadu da Deputy Chief Minister ga khangam Education Minister Okendro hangang ge MLA N Biren amadi INC gi mirep oidiba Bijoy Koizam masasu yauke wanga khibasina phongdona khibada Bharat da BJP Sarkar lapadagi lamdam asigi hana phanglamba kudung chaba kaya mahan kre Manipur da jingtam gi khenaba thamduna thugaina bo hona riba asi Congress Sarkar na chapsana thenagani wa khaltam nganglaga thabakto onthopa ngamdaba party asi para tambirasi haba wafam sing phongdona Deputy Chief Minister ga khangamna Manipur gi apunbagi saktam thugaina bo honariba party ga Manipur kaibi yaroi hana lebliba Congress party ga thengnaba mikhalni haike Thongju Kendra Praja Singh Pangi Matagum Masida Mayama oi the party ba mayama ngangdana nana prasad tawda lebado Madu Praja Singh Thongju Kendra Praja Singh da phasana khang makhoi chironda chutak chalo angan amnam ba haibisidi choidara angan do loina pamganin khali
Manipur University Students Union bu Manipur University Act Inglisani subna manga da yahondrabadi tha asigi tang tara nipandagi kun fauba chathagadoriba Inter College Manipur University Youth Festival Inglisani tara manga boycott tarogani hana union asigi President Sarangthem David na lauthokre ngasi University asigi student home da pangthokiba pawi mifam amada David na makatana musubu amu hana hengar handuna University Act ta yahonana ba union asina matam kayagi mamangdagi takshinduna lakli tha asigi tang taruk tasu wakam mifam famdana takshin kre India ki President na University asida laklamba dasu union asi mawong tana lehena na ba wafam fungdo lamba lekrabani adubu University ki authority na mayri singi wakat ngasi fawba tabidana lakli tha asigi tang tara tare fawbi manungda ekta chalal lagani haina chap chaba thajaba pidrabadi Inter College Manipur University Youth Festival asi boycott tawragani haike koina karigumba तारीख तरा निपान से यूथ फेस्टिवल होगदोइनी अदुगा तारीख तराग नवेम्बर की तारीख तराग तरेट सिफावगी मनुंगदा अथॉरिटी ना कोई स्टूडेंट यूनियन से एकता यावहनबगी चप चाबा यामना थाजबा याबा स्टेप अमा लखतब तारगदी कोई हंदकी ओइना मुसुगी माइकैदगी हंदकी यूथ फेस्टिवल असि बॉयकॉट तौजगनी IFCD gi Flood Control Division 2 gi makhada Nambul Turel Retaining Wall chananaba thawrang kaisampat makhagi saru ngarang dagi paikhatpa hori hari masina maram oiraga Turen mapanda tingliba telephone wire cable amadi maigi wire sing mari lenaba singna lauthonaba department na khangali lambi mapanda gari amadi atei pochai sing thamba khudakta lauthokpiu first MR family line dagi pipe macha macha da fattaba thadarakliba amadi kaisampat thongda theliba hoarding matam chana lauthokpiu thabak tawbada apanba oiri asi miyamna mateng pangbiduna athuba matamda losinana bahona minasi hairi Sangai Festival ga mari lenana Tourism Department na IMC amadi kaithal fambi singa kusamnaduna ima kaithal sing lamtu sengbagi thabak pangthokre ngasidagi hoduna numit tare ni chathagadaba campaign hodopagi thoram aduda Tourism Department ki Secretary Nidhimani Tripathi IMC ki chairperson Nimai Kerogi Myoy Singh amadi kaithal fambi ima sing susalwiya ke khwainaman kaithal da leriba ima kaithal ahum amadi akobeda leriba aborakai sing singdoke kaithal fambi singi maikaidagi phongdokpada chathariba khongthang asi tungkoina chatnaba सरकार अखनबा सेंफम कायथोपिनबा वाफम फोंदोके लम कोइबा लाकपा सिंगी मिताफम ओइरिबा कैथेलगी जगह सिंग लुनाना थमनबदी मियामदा हेना कानबा ओइगनी हाइखे Desaparsan hoy mayam na su ay koy karim ta upay leitre imay bel na pamba to biro na koy da haiba masu leigre aduna koy sangai festival lakpada yamna harawi yamna nungai mapalangi foreigner mayam la kanda akoi ima singjina loan di phauna da ba sign da khut thek tana khotana jagoi sa tana yon ba moi su yam harau na nu ga leira ga chatkiba akoi su nungai bati poi yamna harawi tawrung ba sung hojik leiriba market ki asoiba mayam se sembi da bataragadi sangai festival sida koi di protest tawji haibe yo wafam bo ima mayam se yamna nungai taba bo leire ba Nidhimani Tripathi na phongdokhibada driver si November kumathoi dagi pangthokodoriba Sangai Festival da mabalam dagi lakadoriba lam koiba singda ima kaithel singbu hena masak thokpa kudam oina thamnaba khongthangni makata na hena faba amasung miyamna yengningba uhenanaba kaithel fambi ima singa khanaduna thabak paikhakani kaithel fambi singna su hena lu nanba mafam oinaba thodang lawiu phongdokhi how we can have a self-sustainable system which can keep the market clean, because this is the ancient market and this is the market which we want to showcase to the tourists who are coming from outside, the foreigners. Everybody talks about UP Kaithel who comes from outside. Everyone who comes from outside wants to go to UP Kaithel. So that is why we have involved all the imas, all the secretaries of the UP Kaithel, how to showcase it and how to keep it clean. So we have given a slogan, Clean Manipur, Green Manipur, and Ima Bazaar cleaning is just one of the 7 days. Sangai Festival ga mari lenana ngasi painting amadi photography competition ama thangmaiban cherau chingda leba Maniwood Children Park ta pangthokre competition hodopagi thoramadu da Indian Coast Guard ki Assistant Commandant Y Kripali Dr Gobind Singh amadi actor RK Kaikuna chingba susarya ke Tourism Department amadi Youth Streets News anina sinba competition aduda
Youth Street News ki founder editor Menas Nasrin na phungdokibada competition asi conservation of environment amadi promotion of tourism haibasida disabled persons sing yauna class 4 dagi 6 fawba amadi 7 dagi 8 fawba category ani thongna pangthole competition asigi result Sangai Festival manungda lauthokani haiki. The visuals of painting competition, there are two categories of painting competition. One is class 4 to 6, then 7 and 8. Two categories, also under the same theme, conservation of environment and promotion of tourism. Eastern Transport Union Tata Winga amadi Tata Magic na sinduna Kaisnapat ke footpath yauna amodakai singdopagi thabak chathakre Union gi Secretary TS Nilo na phongdropada Sangai Festival ga mari leinana Imphal Shahar Luna na thamba amadi hakchang fana leinaba panamda Luna nalbagi thabak chathabani haike. Manipur State Cooperative Union amadi District Cooperative Office Imphal West na sinduna chatharaliba humfonito shuba All India Cooperative Week celebration gi thoram ngasi moidang pokta leba Sunshine Academy Complex ta lusinbagi thoram pangthokre. Tharamadu Union gi President Elton Pisak, Chief Executive Officer Y Ningthemba amadi Assistant Professor KS Somarendro Susaryake. Y Ningthemba na phongdokhibada society ama sembada thamoi sengba amasung thabak phaba changi loinana putholiba polamsing quality leina market ta competition toba yanaba honasi haike. Amaromda Tom Pisangna Union asina Make Manipur Through Cooperative haiba wakhalonda cooperative movement bu mai pakna honari. Manipur da Cooperative Society Chanipan hena lerebasu thabak toba masing yamde haiki. Koi cooperative movement asi option le harga koi make in Manipur ki through cooperative Manipur se koi cooperative ki hoda khusham narga cooperative ki ihok se saksil laga cooperative khuthang sangsil laga koi punna sakhot minasi haiba apamasi miyamda aina appeal togeri. Jiribamgi amatangaraba Jiri College po Government College oina laushilo haiba dabi thabak oina onthok tabagi mayokta MSU Jiri District Committee na Jiribamda leriba mai tamfam sangsing amadi JDO Office November kun amadi kumathoi thongnon silagani hari Union gi office ta pangthokiba pawi mifam amada President Y Sanjeev na Haukiba October 3 ta ADC Jiribamgi khutangda Manipur gi Chief Minister da memorandum ama pisinduna Jiri College po Government ki mapungfaba college ama ohenbina batakshin ki October tha fawi manungda demand asi pidrabadi democratic oiba khongjang changsilagani haina mangjongna khangan krabasu thabak oina pangthorak tabadagi November anida Jiribamda leba school singna amubo base thetuna khongjang changsinki masi fawbada government na tabi dabadagi mahi tamfam amadi JDO office thingnana ba firep lobani hairi thoningdeba thodok khongjang kaya amu changthilakani kari kaya tholakpa kanda khoi Manipur government na asigi daida khudimung lawgodabni amadi akhoi local MLA oriba TS Devendra su asigi yamna achauba daida ma labom thoi khalle adu ma masamang tumina leibase MSU district committee bangna pende Amaromda Jiribam subdivision gi manungda leriba Jiribam Boro Bekra Government High School Award apakayana pikthale haina All Manipur Government High Secondary Lecturers Welfare Association na phongdoli school asigi lefam thopa regular lecturer amata leite contract lecturer taranipa na regular principal khakna school asi puba tarabadi takpi tambibagi lamda award pakaya leiragani science subject sing hanglabasu laboratory leite award apasing asi mengkhanaba athuba matamda sarkar gi mari leinaba officials sing khudakta chatuna yengshinbiu Leriba awara passing asi athuba matamda mention bangamdrabadi high secondary asi muthatlaglo hainingai leite hairi India ki tonga city chama smart city semgatpada khangatpada Manipur gi oina Imphal city yaurakrabagi tungda mai pakna thabak thorom sing paikhanabagi matangda khanane ba mifam ama IMC gi conference hall da ngasi pangthokre mifam asida mahot ki commissioner director IMC gi chairperson Manipur University gi economics ki professor print amadi electronic media gi editor kharasu khanane ba sida sarya ke smart city habasi karino Imphal gi assembly segment tareta smart city semgana bagi yamna singna ningai oiba thabak paikhalakpada miyam gi mateng mathau tabana kamdongna miyam bu yahon gadagi habigi wafam sing yamna marik chumna khanake loinana media gi amadi tonga ba forum da miyam gi mot launana ba achoba campaign ama haunana basu khanake
Pukhau Naharup Awang Dagi Lekidraba Namirapam Kambagi Machanupa Sanjit Alias Abung Alias Nintibabu Pripak Prona Shibagi Chedak Pibani Haina Lubasigi Department of Publicity and Propaganda gi Assistant Publicity Secretary Ising Chawuna Thador Pachero Amana Kangalali Lubasida Yaromba Sanjit na Jahi Asigi Hokiba March Dramapan gi Nungtilda Lupi Nupi Kader Aman Nomena Kaptuna Hatlam Nabamatung Mangonda issue Tauba Kulai Puduna Chen Kiba Misangni Lubasigi Chana Kangnot Matungina Lubna Sibagi Chedak Pikibani Hari Lubasigi Warip Kaya Tabak Oina Pangtokbada Mapamadi Matangi Pibamna Ohen Kibana Maram Oiduna Morbum Kulgi Kunjasina Lubasibu Lana Lobidanabasu Fundorali Maratana Tiba Break Amamo Break Matunda Mukana Taramungsari Ising Fangdabagi Mayota Moirang Kendra Manung Channa Kwakta Lamkai Wedding Seta Kwakta United Handloom and Weavers Society Limited Ki Thomi Singamadi Lamdamadong Mion Kana Wakamipam Chatakre Kongjang Asida Saru Yakibi Nupi Amana Kwakta Kungalona Duna Lediba Ka Amadi Awangda Toti Ising Marang Kaina Fangnabasu Haukiba Jahi Taragi Mamangda Matam Kara Ising Piram Laga Ngasi Fawa Kwakta da Toti Ising Fangdana Lakli Heramasi Matangda Marile Neba Authority na Laliba November Kumanga Fawi Manungda Ising Fangandraba akan bakongjang jangsilagani haiki isingi maramda khanam birakta di akan bakongjang taga ban boke istana singba koi chatagani patare ko ya agadi isinje mai go authority mantri mandon punamangna kana biraga akan matam isin pinabagi damata abis Kairau Kendragi Urupta Leba Iril Turil Matakta Saba Suspension Bridge Ama Chatok Sasin Yadana Lerapadu Kiam Gaida Leba Haji Ayasudin Yumkai Bamna Semjin Bagi Tabak Haukre Prazasingi Damak Yenglaga Kongtang Asi Lokapani Haina Haji Ayasudin Fundurali Modern Union Youth Club Uruke Advisor na Fundurapada Urup Salam Famda Ladiba Jahi Kumangarom Suraba Water Supply Scheme Asi Hana Minister Odamba Biduna Sangaram Badagi Ngasi Fauba Kana from Kangdana Lady Marie Lenaba Sinam Ying Changbu Haiki Water Supply Sisu Kankak to Urup Lapupan Huzipogi Kanoti Bidurgi Madam Suizval Se Hangtok Piramaga Ngasi Bogira Chendan from Lamdi in a lay Machim Kak Kai Peski could go make a site again, send you hiding bunny high, but the yam like Ujipogi and can be later. Haurebi Ideal Association is in the Naminini Eva Amorakai Sendopi Tabak Chatakre Association ki President M.A. Jabarna Fundropada Lilong Kendragi Manung Chanaleba Lekai Tereki Lambising Amadi Nag Yeta Leriba Mongshong Kaya Sendopi Tabak Chatabani 1 week the social service like way Kungang Chingsi Matamana Lever Changna Chatarabagi condition the lady Maratana Tabaki Pamu Pumbigani Howzik Tabaki Pau Lobirisi Central Reserve Police Force da Sport Quota da Tabak Sangnaba Nupa Madi Nupi candidate Singdagi Punna Hangmupam Sangwa Humbutaragi Tarkas Kauri Masagi Seta Nepal dagi Kolumdoi Fawing Manung Deleba National Natraga International Players Singna Matang Sahige January Tara Mari Fawing Manung da Tarkas Tazlik Payagni Hari Head Constable G Digi Oina Magita Class 12 Natraga Manam Oigedabani Constable G Digina Second Level Board Amadigi Class 10 Pass Tobo Oigedabani Hari Indian Military Academy da ahang post sani Indian Naval Academy da post Nepumanga Air Force Academy da post Kuntrani Toy Officers Training Academy Manda post Sama Humudra Manga Amadi Officers Training Academy Women's and Non-Technical da ahang post Mag da candidate singdigi Lakliba December Madi Fawi Manunda online registration Tauna Drakas Kauri Masai say Kundigi Kunmari forward the labor candidate singna Indian Military Academy Amadi Officer Training Academy Oina Sakang Laba University Amadagi Drigi Natraga Manaba Indian Naval Academy Oina Engineering Drigi Paiba Natraga Air Force Academy Oina Sakang Laba University Amadagi Drigi Paiba Natraga Bachelors of Engineering Oigedavani Lakliba 2016 gi February Tara Marida Impal da Parikha Pangtokan Hari Central Agricultural University College of Horticulture and Forestry da Tongan Pamsing Low Nabi the Masagi say Taranipal the Kuntrama Fawi Manung the Leba candidate sing the Darkas Kauri
पोस्टिंग अदुदी आर्किटेक्ट मुरफुतरा एडिटर जूनियर इंजीनियर सिविल एंड इलेक्ट्रिकल पर्सनल असिस्टेंट हॉर्टिकल्चर असिस्टेंट लाइब्रेरी असिस्टेंट लाइव स्टॉक असिस्टेंट स्टेनोग्राफर एलडीसी ड्राइवर अमदी मल्टीटास्किंग टास्क की अहम फमसिंगनी पोस्टिंग असिगी मतुंगिना चानब एजुकेशनल क्वालिफिकेशन लेगनी इम्फाल परीक्षा सेंटर ओइगदब फमसिंग असिगी एप्लीकेशन पिसिनबगी अरोबे मतम नवेम्बर टांग कुमार थोइनी हरी दिल्ली पुलिस कांस्टेबल ओइननबा मणिपुर की नुपा अमदी नुपी कैंडिडेट सिंह लौगदोरी मसागे से कुमार थोइ फाउगी मुंग लेबा 10+2 पास तोब म्यूई सिंगना नवेम्बर टांग 13 फाउगी मुंग दरखास्त थरकपा यागनी थबक खनबगी प्रोसेस खुदिमक इम्फाल पांगथोकनी हरी मथक पल्लिब थबक की पाव असिगी अकुप मरोल बबुपार लेबा जॉब सेंटर की खंग यागनी ngasiidi thab ki paw matang slojre hoji makha taba paw mu minisi makha taba paw da Matamamata Biam Giluchingba Lamyan Bahizam Irabot Kal Winaramba Senior Citizens for Society Manipur gi founder president Oiramba Miamna Ukil Binoi Haraga Kangaba Lekidraba Ningthozam Binoi gi Punsi Warita Yumfam Oiba Manindra Konsam na Iba Made Ningtho Soju Debina Afombi Oiba Lekidraba Wadi Ningthozam Binoi Singagi Punsi Amade Jananeta Irabot ki Iho Lalhoda Yumfam Oiba Hain Mingthonba Larigama Amade Lekidraba Ningthozam Binoi na Hinglingai da Iduna Thamlamba Singi Lamjel Huntrai Hai Naming Tonba Larik among us Palace Compound the Leba Government Dance College Fundokre Brozen Ningthozana Iba Brighter English Grammar and Composition Mingtonba Larik among us Nacho Ketel the Fonkre Sewa Club Nacho Nasinana Pangtokiba Thoromistat Nacho Zilla Parishad member Tiam Dilip Mete Ningtokong Model High School Headmaster Oiramba Escola Daza Amasung John Siski GI Oiramba P. Kogan Amukogi President Waimani Kumana Chungba Muika Susar Yaki National Library Chayol Thorum Gamari Lena Nomuga Library Awareness Thoromama Library and Information Center Kakshingi Auditorium Dangasi Pantokre Students Library Association Kakshing Amasung Library and Information Center Kakshing Napuna Sinkiba Thorom Asida Center Asigi President P. Samfa Association Gi President KS Chau Susuriaki Library Chakona Nabahonabada Achoba Thodang Laurakiba Ahal Ureba Kayadasu Kudol Tamduna Ikai Kumnaki ngasi World Diabetes Day ga mari lenana Lion Club na sinduna pisumthong enam lekai da free diabetes and blood pressure test tawbagi thorom pangthokre Raj Medicity ki medical superintendent su oiba Dr. Kumar Jin haikibada pangtholiba free detection camp ase Lion Club of International gi pauta matung inna pangthopani Manipur da natana India da diabetes na suan bagi chang wangkhalali masidagi kalausi harabadi miyamna chang naina sazel tawba jinja ke haina bihong dopa made mangjong na test tawthopiu phungdokhi organ से सोपजी हार्ट सोच चलाई किडनी सोच चलाई अदगी अखोगी मिट सोच चलतना मिट तांगे चांगदा सिंगली नाउरीदा सोच चलतना पंगदा पदा बतावी अदुगा डायबिटिक लेबसिंदा हार्ट अटैक सुमसी स्ट्रोक मसीसु यामना तावी अदुना मसी गन्ना खंगोगा कोने तवो याबा अनाबा सी विदाक तवदना चाना कोतना पुंसी चुप्पा पुंसी नुंसांग लेबे यानबा अदुमा वाखलोंदा ngasi sinjabana Moirang Kendra ki manung da laiba private amadi government school taramanga dagi khangalaba Maheroi Kumapanda ahanbo oina piba Thongam Ibohol Singa and Thongam Ongbi Ibecha Devi Memorial Cycle Award Ingnisini taramanga yentopagi thorom Moirangi INA Memorial Hall da pangthokre thoromasi Lion and Lioness Club Moirang amadi Lions Club International District 322D anina sinura pangthoki bani Larik lai shufaba sel thumgi fibam fataba imung manunggi Maheroi Singbu pungning thogot poina Lions Thongam Santina Donet Tauduna Cycle Kusinaki Thorom Asida Parliamentary Secretary M. Prithibiraj Lions Club Moirangi Vice President L. Premzid Region 11 G Chairperson M. Swarupini Amadi John Chairperson KS Ibum Cha Susaruyaki M. Prithibiraj na Lion Club Tayau Riba Member Kudingmak Paisa Paiba Ngatana Semba Club ni Haina Miam na Lobiganu Club Asida Yau Riba Member Kudingmak Thamoi Kathopaga Loinana Miam gi Yafanabagi Damak Changlapamyu Ngatani Haike Thongam Santina Mahaki Lekidraba Apopi Anigi Mingda Piriba Manasi Jahi Kudingi Pangtokani Haike
Ministry of Culture gi matengna K Rasmanina Devi Dhumen Singzamai Wangma Bhagatpati Lekai gi Community Hall da puthokre artist tara marina saruyaduna puthokiba thoram asida Ches Satyabrata S Thanil amasung case Bhubon Susaruyaki S Thanil la lamdam asigi nat sankirtan asi malem gi mafam atai da leite masibu hena yengba nungai hananaba kumairom da oina ipai pusingna thamlamba mawong mataw adu hongdokpa yauriba asi tawdaba phai haike Apunba Manipur Matamise Kanglop Amiki from Tadokraba Taupu Sing Amiki Tabak Torom Mapung Fana Nabagidamak Dam Ludriba Fauba from Pubada Yanakre Ngasi Pangtokiba Akanaba General Body Mi from Amana Ayaba Sipiki Bani Heidi Hauzik Sanabagi Pau Ngasigi Sanabagi Pauda Gripsa Naurem Thongna Tarani Thoi Subai El Santibala Devi Memorial Senior Women Football League Champion Oikre Imphal West District Football Association Sinduna YWC Ground Malom da Tim Ahum Nasaruyaduna Chatharakiba League Round ge Aroba Match gi Sanakibada Gripsa Naurem Thongna Manipur Police Sports Club po goal amasino da Maithiba Piduna Champion Oikibani Gripsa Naurem Thongge Mai Papagi goal adu N Ratan Balana Ahan Bahaf ge Anishuba Minute Chanke Match asida team asigi Sanaroi Madhavida referee na yellow card piduna warning tauki Imphal East District Football Association Sinduna SWC Ground Kongmanda Timnipa na saru yaduna chathariba ngangkham Boboy Singa Memorial Second Division Football League ngasi sanakiba ahanba match da ASYC Androna NYTHC Okram Chutepu goal mari sinoda maithiba piki ASYC Androgi goal mari adu Case Johnson na ani chanki atopo goal ani aduna Y Bikram amadi A Dhane na chanki ani suba match ki sanagadaba LS IC lamlai laktabadagi BPYC Basikhongna walkover laukre ahum suba match ki sanakibada PYPC pungdombamna BSU Kairaubu goal amasino da maithiba pikre PYPC pungdombamgi mai papagi goal adu tes Lakisana Chanki Marisuba match ki sanakibada PRYA Kundrapamna SWC Khongmanbu goal ahum amada maithiba PK PRYA Kundrapamgi goal ahum adu Naubi Khengmai Sen amadi Sanjit na Chanki SWC Khongmangi amatangaraba goal adu Bihas na Chanki match asida SWC Khongmangi Sanaroi Robertson na referee na yellow card ani book tawbadagi red card piduna match ki apiba matamgi ahapa minute ahumda field dagi mapan thoanki High Court Bar Association gi chahi ama chupna chathariba Silver Jubilee Tharam gi sarogama oina ngasi Khumelampak Main Stadium da football tug of war musical chair na jingba masana kya da athoi han tanakre Tharam asida State Consumer Dispute Redressal Council Manipur gi President Asok Posambam High Court Bar Association Manipur gi President Case Binoy Kumar yauna atai senior advocate kya susar yaki Unit Taranipan gi Nupanupi weightlifter Chamu Kun Saru Yaduna ngasidagi Taranipan Suba Sub Junior Taramapan Suba Junior amadi Kun Suba Senior State Level Weightlifting Championship Wangoi Mamang Khaidem Lekai gi KLYDC Ground Haukre Hautopagi Thromda Wangoi Kendra gi MLA Case Loken Manipur Weightlifting Association gi Working President M Lokendro Manipur Olympic Association gi Secretary Sunil Langbam Social Activist W Shamjai Susaru Yaki Tha asigi tang tara tare fawba chathagadaba championship asigi ngasi pangthokiba KG nifu mari ke youth girls da NSA Khumalapa ke tang devina snatch amadi clean and jerk da punna point chamga ama sai SAG logi ke Ormilana punna point chama ACWA Laurembamgi ke Nomitana punna point humbudrama pan fangduna ahanba anisuba amadi ahumsuba takre KG Nifunipan ge youth girls da KPC yang thangi P Gangana snatch amadi clean and jerk da punna point chamaga Nifunipan KIMYC ge kwasana punna point chama kontra amadi MHGAU Ketragaugi S Andina punna point marfudra mari fangduna ahanba anisuba amadi ahumsuba taki Palem thang ta sindam sang gi apunba thoromama ngasi yengkhom lera community hall pangthokre sindam sang asigi sintak purel premabati na haikibada thang ta namyo bida wakhal khanthaba amasung thagolon bebar lehanna ba honabada chauna mateng oiri haike thoromada ta saru yakiba BJP chief patron CS Bijoyna iramda masi ngak senana ba amasung engna basing thengnabada thang ta gi mateng na mai pangna chatharambani thang ta asi isangak thopa khaltanatana khunai ama sembada chawraba mateng oiri phongdokhi
थासी तरुक्तगी निपान फाउबा पाकिस्तान लाहौरगे आवान इकबाल माल रोड पांथोकिबा अनिशिबा इंडो आर्म रेसलिंग चैंपियनशिप सरुक यारुबा मणिपुर नुपी आर्म रेसलर मंगाना गोल अहम सिल्वर अनि लौरकले मेडल लौरकलबा आर्म रेसलर सिंह ओपगी थरम मणिपुर आर्म रेसलर एसोसिएशन असिनुना सिंगजमई पार्किंग दलेबा एजुकेशनल गाइड सेंटर कॉम्प्लेक्स पांथोक्रे थरमसिदा मणिपुर आर्म रेसलिंग एसोसिएशन गे चीफ पैट्रन ओ जॉय एसोसिएशन असिगे प्रेसिडेंट एल सरद सेक्रेटरी रोनेल सुसरयाकी पांथोकिबा चैंपियनशिप असिदा भारत के आर्म रेसलर 15 अमदी ऑफिशियल अनिदा सरुयाकी नुपी तरुकी मनुंगदा मणिपुरदगी मंगा सरुक यादुना मेडल मंगा लौरखिबनी इंडिया की नुपी टीमना चैंपियनशिप अदुदा चैंपियन ओइकी मेडल फंगलबसिंगदा थरोमापुसिंगना अचंब खुदोल अमदी मेडल सर्टिफिकेट सिंग खुसिनकी मणिपुर संगाई फेस्टिवल का मरी लेना इम्फाल की मपाल कांगजेबुंगदा था असगी तांग कुनिथोइदगी तांग कुमापन फाउबा पांथोकदरबा मापन सुबा मणिपुर पोलो इंटरनेशनल द सरुक यागदबा इंग्लैंड टीम की सानोरी सिंगी मिंग ऑर्गेनाइजिंग कमिटी दा पिसिलगले सानोरी सिंगी ममिंग अदुदी डेबल एलन मिल्की होप मार्क्स हेनको जैक अल्ड्रिसनी क्रिस्टास एटकिंस ना इंग्लैंड की टीम कोच ओइगनी हारी स्पास्टिक सोसाइटी नसिनुना रन फॉर इंक्लूजन हाइब टीम दा ngasi पांथोकिबा मैराथन रेस की नुपी के कांगलुपता SROY सिंगजमई की एस प्रेमिला SEC की MK मिनारासी WSC की टी रुशियाना अहानबा अनिशुबा अमदी अहुमसुबा ताकरे नुपा की कांगलुपता ओइनाम की ओ सनातन यारिपो के आमिर खान अमदी LSA लिलोंग की MD इकबाल हुसैन अहानबा अनिशुबा अमदी अहुमसुबा ताकरे थासगी तांग निपान दा लंगथबाल कुंजदा थोकिबा थौदोकी मतांगदा मरी लेनेबो अथॉरिटी ना मियेंग चंगबीदबदगी कोचेस एसोसिएशन ऑफ यूथ अफेयर्स एंड स्पोर्ट्स ना अकनबा मोंग दा कंडेम तौक्रे हिरमसगी मतांगदा पाउ मिफामा एसोसिएशन असिना सिंदुना पांगथोक्रे मिफामा दुदा सरुक याकिबा एसोसिएशन असिगी जनरल सेक्रेटरी एस हेमजित मेदेना पाउ मिसिंदा फोंदोकिबदा यूथ अफेयर्स एंड स्पोर्ट्स की मखादा पांगथोपा रेगुलर कोचिंग दा सरुक यारिबा ब्रेंडन कांगबम नोमई चिंगदोन दा नमदुना फादुना पोखरगा फू चेरबा मतुंगदा बिष्णुपुर आउटपोस्ट दा सिनरबा थौदोक्ता चेनबसिंग ngasi fawba mari leinaba authority na yengsinbidaba asi labak thibani thaudo aduda chenaba miyo ani police na faduna leiribani makata ba wahang pahung chathabiduna chenabasing mathakta dandi pb driba fawba coaches association na makata ba khongjang sing changsingani hairi basi nomuge ba ingasai pau pizari ICAR lamfe patagi fangba pawi matung ina ngasi gi khwaidagi saba si degree celsius kumanga dasming nipani khwaidagi ingbana degree celsius 13.8 नौशित यावैसिमनगी चांग अयुक्ता चादा मरफुमरी नुथिलदना चादा यांखनी थोय नोंगजुगी चांग मिलीमीटर शून्यनी लुइसलाकुदमरो बे पामुखाना पिजरी कम्युनल ओइबा थवोंगना एटम बॉम्बदगी हेना साथी नुसी चानना लेमिनबना ख्वाइदगी फै हाइना चीफ मिनिस्टर ओ इबोबिना फुंदोक्रे ओजा हस्मत आली मिसी की मतांगदा सेमखिबा JSC ना सरकार की थवोंग यानिंगदबा फोंदोक्तुना पुंग निपान की मणिपुर बंद कौख्रे अमदी Tonga Tonga Belupsin is in the peaceful coexistence among the ethnic communities of Manipur Habisida Mafam Kada Leptana Pantoli. The ISTV Manipuri Pau Matasu Sinzari, Mien W. Sumokana Kurmzari.